Churachandpurda total shutdown Chathakhre BJP gi MLA Bungjagil Balte lekidabagi matangda sapsaba action lokhallu haiba demand troduna Zomi group ki tongan ba organization singna tha asik kunithoi gi ayuk pung mangadagi numidang Wairam pung taruk phawgi oiba pung 12 gi total shutdown Chathakhre Manipur Irang da sokpagi matam sangna laikatnaraklaba matung lekhidraba MLA Bungjagil Balte gi haksang ngasi phawba poloidena Churachandpur Medical College ki freezer mokta leirakli numit humni suraklaba phawba mahake roiba mathau mangam pangthoktabaga loinana misi adugi numit humphuni suraklaba phawba mahake roiba mathau mangam pangthoktabaga loinana misi adugi matangda sapsa action laukhatnabagi demanda total shutdown adu Churachandpur district ta sathakibani ban manungda dukan college school lengaki office na singba thong hangna kide water supply amadi pharmacy phawba thingba pidina satlan kide adu moinamak essential service maru oina ana layengi lamda sisinaba ambulance ki oina di akanba akaknaba mafam amadagi chalhankhi hairi Apunbagi saktam kahandanaba honagadabani Arambai Tengol Mari Lainaba authorities singna panthaba tawduna Manipur gi apunbagi saktam kahandanaba thawrang laukhatkadabani haina Arambai Tengol General Headquarters ki Control Room Operate Khaba Luwangna Thadorakpa Cherol Laman Hairi. Cherol Asida Hai BSF ki Additional Director General Oiramba PK Mishra na Fongdokhiba wafam aduna maram oiraga Manipurda hauzik oiriba fibam asi taraina loba yadre haiba mayak sengna takle matam changna Manipurda thabak tawrambaga loinana set asigi matangda mamutana khanglaba miyoi amana hauzik thokliba wathok asida CIA amaso USA gi Khud yawi haina fongdorakpa laikre singi mafam singda Kuki narco terrorist singna paksana popi pambi thazilakpana national security da chawna singnaba pirakle masigi sumathakta lona yadaba Mawongda German road amasung Tiger road semgatuna amuka hena khudong thingningai oihalle haiba wafam PK Mishra na fongdokpa laikre hairi UNC amasung Mera Paibi gi shutdown lairi Kuki gi loikre Thalon NCG MLA oiramba Bungjagil Baltena thokkiba nungaitaba thaudog adugi matangda Kuki zo singna kaukiba pung 12 gi total shutdown akai atoi thokana ngasi numidang wairam loisinkhre adumoinamak Maira Paibi singa tampaki mafam pumnamakta kaukiba numit 5 gi total shutdown amasung United Naga Council UNC na Naga singna namna tabam fam singda kaukiba numit humni gi total shutdown di chathari shutdown animak hayeng loisilagani tampak lamda ngasi sumafam kayamarum Yamna ngalingay matamdagi hauna lambi thinki adubo ayuk angan badadi khwairambal kaithen yauna mafam kharada enjang napi yonba masung leibena chingba taunarami ayuk kipung mapan tarakpadagidi mayam mathang kainakhre kongba maikaida amukoga puna chaminaba lup singna sinduna chawraba miyam gi rally ama ngaihaki mamangda jatkre maragasida kangpokpi district ki mafam kharada thamkiba curfew hauzik fawbgi oina komtoktre FNCC na Foothills area da matam kaktana ban tawgani haina kihenkre Foothills Naga Coordination Committee FNCC gi executive meeting da lokhiba warep ki matungina Naga singna khundaba Foothills area singda matam kaktaba ban gi khongjang sangsinaba semsare haina loop asina thadorakpa cherol lamana phongdorakli FNCC gi Information and Publicity Wing na thadorakpa cherol lamana hai Haukiba February kunda khuyek pinakiba Memorandum of Agreement ki Provision sing Manipur lenghak na thabak to onthorak taba maramna Foothills Naga area singda matam kak taba bantauna bagi firep asi laurakpani kayarak hanna haizakibaga loinana hanjin matam thakraba su lenghak na yana kiba wafam sing thabak to onthok na ba honaraktre MOU gi provision sing thabak to onthorak taba maramna April 12 gi ahing nongyai dagi hauraga matam kaktana Foothills Naga Court Foothills Naga area singda kanagumba amata chathokasin tawba yahaloi lenga ki mayokta changsiliba khongjang asida mari leinaba pumnamakna mapungfana cooperation PBO haina sirola sina makhatana hairi amaromda lengang sing Lahore village tagi Assam Rifles ki camp ta leiriba mafam fawda Pumba isingi pipeline kaktle haiba wafam adu aran bani haina Lahore Litan Police Authority ge media cell na thadorakpa cherola mana phongdorakli tangkhul gi khunja singna Kuki khunja singda ising phanghandana ba
pipeline kakthale haibagi samjin sajinba video footage social media singda sandurakpa thengare tasengbadi laingang sing laho village tagi Kuki khul amatada ising supply tawba leite tangkhulgi khunja singbu lana uhannabagi pandamda kanagumba miyoi kharana samjin sajinnaba video footage social media da sandurakli Akanba Mawongda condemn tawi haina chirol lasina phongdurakli Kokomi convener da Manipur lengak na wari sanana ba sebau Chathakhre wari sanana ba fireb leitri hayeng miyam na lambi da minister MLA Singda kholau lausi Kokomi Housing Manipur da wariba tangdu laita da bafibam asigi matangda Home Minister Govindas Khonthau zamna lusingba MLA ani yauba Manipur lengak ki awang bataki mihut kangbu amaga wari sanasi haina Coordinating Committee on Manipur Integrity Kokomi da lengak na chebau Chathakhre chebau adu se Minister Secretary Nailan Thang Talent na Kokomi gi convener YK Direnda ngasi thakibani cherol adu da Kokomi gi kudong sagadaba matam amma piraknabasu hairi maraga sida nungthil pung ahum tabada paumi singa unabada Kokomi gi wangang loi nahak pam santana hai wari sanasi haina tharakpa cherol adu phangle haujingmaki oina wari sanabagi firepti loba leitri mahakna makhata na hai Kokomi Wimal Wingna lauthokhiba ngarang lauthokhiba haibadi khongjom de gi thoramda se minister Singh MLA Singh saruk yaroidabani haina phongdokhiba wafamadu Kokomi Singh na mapung phana sagali hayeng khongjom de gi thoramda se minister Singh amasong MLA Singh khongjom da lakpagi lambida miyam hupna lambida thoklaga kholau lauksinsi haina su mahakna makhata ki hauzik thokliba wathok lanthok sing asigi matang da yamna haksina laude haina maral siraduna BJP gi mathakta thamgani haina lauthokhiba boycott ki khongjang hauzik phawgi oina handokpa leite haina su wangang roi aduna makhata ki mahakna haiki numit mangani ge total shutdown asi loiraba matung April 15 da miyam goiba chauba khongjang ama sangsingani adubu sangsingadoriba khongjang adu karino haibadudi mahakna paumi singda phongdokhide miyamna khongjang sangsinbada police chathariba ka henba thabak singasi lepkadabani haina warning tawraduna mahakna hai mapu leitaba gari singda police na tainaduna thugaiba Kaukhai singba tauriba personnel sing adugi mathakta mari leinaba police officer sing na action lokhatpam thokpani makoibu maning tawhannaba thadokpa thawong adu Kokomina awangba thakta condemn tawi hainasu mahakna makhataki Zomi Singh Kuki naga khanabada yaudna wakhangankre Zomi Singh gi tongan ba frontal organization sing na Ukrulda tangkhul amasung Kuki singge marakta khutongnariba amadi atai mafamda Kuki amadi nagagi marakta khut thanaba haurakliba asida Zomi Singh yaugnaba Akanba wafam khangankre hairi Presna fangba pawgi likhulamagi matungina lakliba numit khrani asida Ukrulda gi hendoktuna Kuki amasung naga anigi muknaba asi atai mafamda su sadorakpa yai haibagi thazaba lei maramasina zo amadi jo furuke miyoi sing lanai oina natraga Manipur lairiba zomi ge civil society organization trust ki body amadi ate lup sing na makoi masa jomi amani haibasi ningsing laga Kuki amasung naga gi khanabada haktheng na natraga na koina na yawba toroidabani hairi jo am natraga na jo kangbu asi Kuki nate atai na su zomi sing bu Kuki oina uraga lana sida singsinna ba hona biganu Kuki gi underground organizations natraga jomi gi khulamata da changlakuna sel khaiba yaroi volunteer khonggatpasu yaroi hairi amaromda handak singhat AC gi MLA Chilungthang Jo United Jo Organization General Headquarter gi advisor suwaiba Kuki People's Alliance ki president oina khale lauthokhiba du maranai oina yaubani haina logani United Jo Organization gi maikairigi Jo Community and si Kuki gi manung chanba kanglup amani haina ayaba pikhiba natraga sakhangba leite kanagumba Jo Community gi marakta gi Kuki amasung tangkhul gi lana sida saruk yaramba tarabadi United Jo Organization headquarter gi lusingba singamadi singhat ki MLA na madugi daita pugadabani hairi marak asida zomi loop singna ngasi shutdown lauthokhi hongjang asi laikhidraba MLA bungjagil balte sikhiba numit yankai mapan suraba fawada Manipur sarkar gi maikaidiga sumba YLP daba si fawba asi bahaksang lairon chandana lairiba si da pendaba phong doktuna sangsin bani hairi
China amadi Bangladesh ki delegate sing unaduna wari sanakre Bangladesh ta anouba lengak lakraba matung ahanba oina Bangladesh Nationalist Party BNP gi Secretary General Mishra Fuchul Islam Alamgir na lusingba Bangladesh ke wang bataki delegate team amana China ge Vice President Hanzenga unaduna wari sanakre China ge Beijing da wari sanaki badu lebak ani gi marakta afaba mari thamduna ngamkhai paring da leiriba lambi sing sengat sagatpada lebak anina amata oina thodang lauduna paikhat minabagi pandamda wari sanaki bane haina China da based toba US agency amana report tawrakli NI gi Tryon panduna leiriba state singi manungda Manipur shu yauri marik chumba report pikhalaknaba court na khangankre National Investigation Agency NIA gi Tryon tara hena panduna leiriba state tara ga tarek ki manungda Manipur shu yauri NIA yauna Central amadi State Agency singna investigation chathariba terrorist amasong narcotics ka mari leinaba casing gi matangda marik chumba report pikhalaknaba Supreme Court na mari leinaba state amadi Union Territory Singda khangankre NIA gi case panduna leiriba state sing adudi Manipur Assam Bihar Chhattisgarh Delhi Gujarat Jammu and Kashmir Jharkhand Karnataka Kerala Maharashtra Punjab Tamil Nadu West Bengal Andhra Pradesh Rajasthan amasung Telangana ni Unlawful Activities Provision Act amadi Narcotics Drug and Psychotropic Substance Act kamari lainaba casing wayan chathanaba center na state amadi Union Territory pumnamakta lupa crore amamam kaitharaga akhanaba court linkhatnaba wafam khanganki center gi makaida lepkhiba Additional Solicitor General Aishwarya Bharti da Chief Justice Surya Khan amasung Justice Joy Malia Baxi gi Vance na haiki state amadi Union Territory Singda khanaba court sing linkhatlaga court sing adu mathau ningthina tawhanaba chahi khudingi center na lupa crore amamam kaithargadabani NIA na chathariba case sing adudi amadi UAPA gi manung chanba case pumnama while chathanaba special court linkhatnaba apex court na March kun ga mari da khangan kiba laikrabani tongan ba state amadi Union Territory Singda NIA gi case kamarum sanglaba chahi kamarum panduna leirakpadagi Supreme Court na su motu case laukhatlaga state amadi Union Territory taraga tareta NIA gi case amadi UAPA ga mari leinaba case singi mapung phaba report piraknaba khangan kibani hairi BJP worker Singda Landaraglabadi President rule thamgani haina Himanta Biswa Sharma na phongdokre West Bengal da phangthokadoriba election gi matam naksulakpaga loinana hingsa yawba thodok wathok thokpagi sangsu leptana hengalakliba siga mari leinana karigumba West Bengal da leiriba BJP worker Singda attack chatharaglabadi state asida President rule thamgani haina Assam ge Chief Minister Himanta Biswa Sharma na phongdokre Election ga mari leinana West Bengal da pangtokpa rally amada saru gyaraduna Himanta Biswa Sharma na hai Trinamool Congress Party gi worker singna tatana hingsa gi oiba thodo wathok sing thoknaba lepalaitana honari karigumba lagliba tha asigi mari gi matungda BJP party gi leiriba worker singda makhatana attack chatharaglabadi state asida president rule laingak thamgani BJP worker singi mathakta chatharakli ba hingsa yawba attack sing asida senaba mioi singi mathakta lebak asigi leiriba logi matung inna sabsaba action lokhatkani hainasu mahakna makhata